Isinau ma'am, ngasidi matam kurebagi matungda, mayang wafam da wafam khajitang thamjagy yamna aruba wafam ni asi aina chaluba wafam khudimakta thengnarapadagi mayamda khajitang share tawjage aina video sigi mateng lawjabani ko ado loina na ningol chakobagi matang da wafam khajitang thamjagy ahambada aina haidri wafam jena nupi eikoina aruba thabak chatpa matamda lai khurumba gumba amadi aruba thabak thoram kaya ama chatpa matamda nupi eikoina kari tawri aina su mayam ama thengnarapadagi hairiba experience se mayang ifamda khajitang share tawjage aina wafam se aina puthokcharakpani nupi mayam ama tinba mafamda nupi singna miwa yamna ngangnai isinau mayam warobigeno aina hariba wase asyangba wari ni nupi se miwa yamna ngangnaba pami nupi haiba nupi singse mafam khudimakta miwa hekta ngangnai yaba asi karigino nupi ekhoina sujam miwa ngangnaba pami base thauram ama chatpa matamda mafam duda lai khuromba ta chatlagasu lai khromi ba mafam duda thauram ama pangthoi baduda lai dugi matangda kari wari tai bage kari hairi bage aina asomdana aikoigi oza sonaren mayamna lai gi matangda asi tawgodabni adu tawgoda takpi tambibagi wari se mayam ma takpi reba aduga nupi mayam amana group phamaga mi sidi mayam tilibani ko mi chani chahum samri tilibani mafam duda nupi na mayam hujiti any program da nupi na khwaidagi hena masing yamna tilli ko adu nupi sing ni aina haijari base ado nupi sing na group phamaga miwa hekta ngangna na leiramyaba ado nupi punamak nate ko nupi kharamadi mafam duda lai matangda adura akoigi sonaren gomba akoigi amaibina takpire badugi matangdadi phajana munna tasalaga ai yumda salaga ai isa isu da takpine ba asi khanjalleba somdana aina kaidori haibada asai group phami madu maraktuga group singdugi maraktuga phamna leiraga miwa ngangna bada asai sonaren duna haribaduna karino amaibaduna taama biduna karino adu kaisum khangaudareba mai mamau nupido adu tawrame haine mai masanu pido adu tawrame haine tarabo awang nongi mai masani pado adu tawrame hai asuma miwa se yam nangang na pame ba akoigi nupi singse nupi punamakti nate ko ichinau me asi waro bigno tasi emang na thokpani mafam khudimakta aina chaluba khudimakta asi se unareba asi yamna nungai jade ado mayang waro biro enso khanje nupi khoise miwa yam nangang na pami miwa khajitang ngangna roisi aina chaluba thabak to karino ado aina laigi matangda chalure aina kai su khangaktragadi aigi isa su do aina hala kari taktori banoba ado makhata no hong khajitanga thamjage aduna nupi ekhoina somna miwa ngangnari ngaida aigi isa su da lai kromam da chalu haibasa ekhoi ngamoraiba isa do lai krom chala kari kana ge hangpom da ekhoi kari no taktori base lai kha kromaga jadeba hauna lamchat khangbai mathau tayaba aduna asomda amaibi no taiba thauram mayam da khoina khanga ne visa su da taktor amaibana du tai amaibina du tai na laik lai su haira ka ta yadeba hauna lamchat akhoi ga hauna lamchat se akhoi ne akhoi isa su da taam ga dori bana thaksi khasi hauna lamchat ase adugumba puya puramlan gi wari khara su akhoi ne akhoi gi isa su da taam dori bana ba hindu da ore gana gita shastra gi matang da ko gita shastra da adu haibani ada haibani hindu isinau singi ore gana akhoi na mera wari tabata chalaga su ko hana de yumthongi mera wari तानरमी को मेरा वारी ताब चले सोमदना मेरा की वारी लीरी सोमदना मैम फमीनरगा खरा मन तारी खरा मन कन्न फमीनरा वाथी ngangnariaba miwa ngangnariaba mai masanu pina du tawre mai masani pana du tawre adudi asagi gita shastra da liriba wari do karino ei sai suda kai taktori banaba aduga maitei ekhoi maitei laingda leijariba ekhoi namu asagi puyada hairiba sina karino puyada kari yauri gyabdo ei sai suda kari taktori banaba laik lai su haire gata yade ba puya poremlan gita shastra gi wari su ichai su da taktori banaba laik haire ga lai su haitra ga di kai dodori banaba ai gi haurei ba ipai puna kamaina haurei lai ga lai minari ma masa masuni ekhoi se maitei hariba se lai ga homina sana chamina raga lai gi masa masuni na leiri banaba aduga lai na chalamba lairam akhoi ne karam haina hoji yom sabada lairam tilam haina khairi ba se kari gino maitei ekhoi di lairam tilam yenga ga yom saye ba ko mayamna so khangam gani aba adumaina aigi isa su duga doctor oigara engineer oigara officer oigara oining ma oijasona ba ado yamna chakhot ningai wari ne ba adubu tanja sida akhoi gi hauna lamchat thaksi khasi puya poramlan gita shastra ba su yamna mathau tayaba adugi haijabani koi chana mayam waro bigna ba hoji program chaluba khudimakta asumaina hekta group phamaga adugum asiguma khara uba phangi aduna haijabani koi chana mayam isinau mayam ngasidi pari mom channel la myang wafam da wafam khajitang thamjagy aina video ma puraga lakchari ba video se china myam ningol chakuba gi matang dani ado ningol chakuba sida aina thamjaga da wafam di
इचना मैम निंगल चाकौबा हाइबसे करीनो मैम लोई खांगी को अदु ओरगसु अइगी ओइबो वफम खजितंग म्यांगी फमदा थमजगे अइसे खोनसु खरा नुंगाइते अइगी खोनजेल से ताबदा म्यामनसु खांगमगनी को आई खरनी थबक खरा कनबदगी नुमिदांगदा अमदी अयुक नुनहिंदा अयुक्तगीना नुमिदांग भाव गाड़ी तोंबा अदुगा नुमिदांगदा हलकपा अदुगुमा नुसित चाबा खोटपा खरा वाबदगी अइसे हक्चांग खजितंग नुंगाइतबनी अदुना अइगी खोनजेलसु असुमाइना ओंथोए तो तंजासिदा निंगोल चाकौबा यौराबनीना अइना वीडियोसु मतम चाना थांगतपसु गमदे निंगोल चाकौबगी मतमसिगा निंगोल चाकौबगी मतंगदा वफम खजितंग थमजगे आइना वीडियो सिमा पूरा लाक्सबनी अदो निंगोल चाकौबा हाइबसिदी मयाम पुनमसु खांगिबनी निंगोल चाकौबा हाइसे करिनो आइना अदु ओइरगसु अइगे वफम खजितंग म्यांगे फमदा थमजगे आइना वीडियो से पूरा लाक्सबनी को ताक्सबदी नचदे अदो इचनाव मैम हाइद्रिबो वफम से निंगोल चाकौबा हाइरिबसे निंगोल सिंगना यामना खौरांगदुना ngaiduna leiriba numidi ningol chakoba hairibase ado ningol chakoba sigi matangda aina haijagadodi maru oina mapamda ningol singna lakpa matamda hianga gi nini panbada ipamgi laiduda lining thoda ipamgi leiriba aigi laiduda aina ngamjaba hailai athuma hau puraga katpado ado akoigi ipamda leiriba lining tho ipamda leiriba laiduna ngaiduna lei aigi ningol singduna laga aigi yumda ngamjaba hailai puraga lining thogi mamangda ima leiminani mamangda puraga ibuthogi mamangda puraga akoina ngamjaba khara katpado aduniya ba khwaidagi ahen ba khwaidagi aruba ningol chakoba hairibase ko aikoi mayamna ima sing yumthong khudingi ningol laktorene ima pabung singna ayu pokpiba ima ipana yamna harauna ngaibado adomaina aiki yumthongi lining tho leimerena ningol na ngamjaba hailai puraga katpado aduniya ba ngairibado ado mayam so khangam gani ko ado reso ina haureiba aigi ichinao pikliba mo hoji haureiba mayam do mo so lai khangam gani ado reso wafam je khajitang aigi oiba mod share tawjagi aina video se pujarak pani ko ichinao mayam ado ichinao mayam video se loi jingai matang da sanju singa haiba tripura dagi sanju singa gi matang da wafam khajitang myang yafam da thamjage ko ado di taminarasi ichinao mayam aidi yam haraure ngasidi sanju singana aigi facebook se sembi duna aigi hojikti problem amata laitre aduga facebook siga secure oiba amadi facebook siga hacker na hack toba ngamdaba amadi facebook siga lakadaba problem khudimak se sanju na khangdaba amata laite chinaw mem tripura dagi sanju singa bo haningai ta thagapra phongdok jari aigi Pari mom channel di YouTube ta som laire Sonia Chanu haiba Facebook se Sanju na sembi badagi ngasi di problem amata oidre ado amuka muk Sanju ne ngona message to bile iche thabakama khawatli adu di iche na tawjagada bani ana adu boina Sanju da hai iche Sanju aidi khangde iche gi se Sanju na everything pura maksel loine se soidana ba sembiu ko an hai ado iche aina di loina to wirabani ado thabak ama iche na tawgada ba watli hairi ado Sanju ga tanaraga ado su tawsalani do aidi hujik tension free oire chinaw mayam na su yamna wadro leramba tension kari gumra problem solve oining ba taraga di Sanju ga contact to view ado Sanju di thabak ti yamna di kan mani ado bu mak mayam gi mateng yamna su pang mani ado Sanju bu su haningai ta thagat ba phongdok chari tungda atai su hena hojik oiriba growth to ga gi double dagi su hena triple dagi su hena aduki mati growth oiru mayam gi mateng yamna pangma ngambo oiru wadi wabani ko mateng pang bai bese ko physically oigera mentally oigera haibadi maram khudimakta mateng ama pangba haibase khadi wabani do Sanju na su Facebook aigi yare ne na harauri base mana sema matamda aduki mati gwai ko adon ba sanga ga tawdo bino kamaina tawdori bano adugei di akoina mok apply tawgani Facebook ta mok Facebook ta gi mok response kari lawraga adugei mok kari result lai adugma mayam do maintain tawraga hojikti yamna line di aigi di seme na harau bane ba adu Sanju na wagi bado aina phajana khangje ba aduna Sanju bu amuka sona thagat ba phongdok chari doisinaw myam aina Sanju gi matang da wafam khra haije ge bado asini Tripura dagi Sanju singa hojik mapanomda ma thabak amagi thabak tawduna lairi ado Sanju gi Facebook to adugo changbiraga problem khudimak solve oigani mayamna karigma problem leba taragadi Sanju da contact to biu haiba famse si haijage man haibana te ko aina sum harau mana aina haijabani adu aidi ngasi video semja reiba sidi Sanju bu thanks haijage aina video semjabani ipawu haningai da thagat pro phongdok chari Sanju singa Tripura dagi isinaw mayam ngasi di mayam puno ge famda pari mom channel la
Sanju Singa Haiba Tripradagi Inau Sigi Matanga Wafam Kazitang Mange from the Thamjagy Aduga Muka Hijage YouTube Channel Mayamdi Agi Pari Mom Channel Sibu Asumi Yengbi Kangbi Aduga Agi Facebook Amasu Paijari Facebook Sigi Mamingna Sonia Chanu Haina Lazy Ado Channel Mayam Punamak Pari Mom Channel Sibu support of Viva the Mina Facebook Pusu support of Virakani Abegi Tazabasu Thamjagy Ado Channel Mayam Wari se makata siko ay handak se hakchang se nungai tabay di tasiyang magna yam na kana nabadi nate adubo tabak khara chathok sen tobana numidang thiang na halakpa adugay di ayuk tagi na numidang ho gari da journey toba handak numid mari mangani se asmay na sum tobadagi ay khon si khara nungai tabana video se ay matam sa thagat pang ngamjaki dabani aduna amuka haijage Facebook da aigi Sonia Chanu haina leijay aduga YouTube da di mayamna so sum yamna support tobi yamna nusibi pari mom channel haina mayamna khangi baduni ado channel mayam ngasigi wari se amuk to main topic to ga lakcharage ko Sanju Singa Tripura dagi hojing na Tripura dagi thoklaga mapana thabak sudran leiri mapanda haibadi India gi manung dani ko asum aduga Facebook se ay yamna haikide khangkide Facebook sigi matang da asum Facebook ama hangdoga aina hang badi kuiraba ado Facebook siga onjan gidaba aina YouTube siga sum onjan na leiba ade Facebook siga sum mayam na haira kode Facebook siga onjan lo khara khara haibade na Facebook siga khara khara onjan ba haure Facebook siga khara khara onjan ba haubadagi ai Facebook ta nusibi duna ichna followers mayam ama sangbi raktuna hoji 40k yaudore ado mayam na support bi bagini ko ado Sanju Singa sigi matang da aina ngasi haije doriba wafam sina ai Facebook se payment changa ga so payment lothokpa yadaba adugo pay out the problem oiduna leirame ade aina Facebook se kar maina sem gani aise hotna ba yaba hotna re aise ngamdabadagi matungda aigi inaw nupi sing thokpa ama mahakna haire Sanju Singa Tripura gi leiba Sanju Singa haiboda aduga amta contact to waina aduga ina Sanju Singa sigi video se yengma matamna ma se aduki matik busy oi haibadi Facebook siga mana khangdaba problem amata leiti haibaga sap mane Facebook khakta tana madi maram khodi makta yamna advance oina leirame adega ina Sanju sigi video mayam se yengba siga mana mayam ngi mateng se aduki matik tawriya bako problem khodi makta payout to oigera adedi address problem oiba ama problem yamna leiko content monetization ni matang do oigera maram khodi makta Sanju sina mayam ngi mateng se aduki matik tawduna leirame aduga queue si jo documented yamna leiba aigisu sembiu aina ko Facebook follower Facebook siga leiba mayam se Facebook circle se aduki matik sauri ko aduga aina khale Sanju siga aina mo hairu raga makse mayam sigi su matiang pangi bani duty am su chali bani adubo Sanju sibu haisira hairu sira khala aina message ama tawre message tawbaga aina numidang se message tawre nongala paga Sanju na ingonda phone tawbire ai tumbo hagatri Sanju na phone to bire adugi damak Sanju bu haningai ta thagat ba phongdok chari aduga hojiki Sanju Singa hairi basena aigi problem se sembi base aduki matik sembi na masu matam se yamna changna sembi khotpina tawna numi aha manu mi se khara sema matam da problem se yamna utle habide aina Facebook se amadamu yenghan tawrubadagi problem se khara oire ba ko adugai Sanju na ichena kem tension tawruno ai sembi raken hairaga aduga nongan baga Sanju na sembire aidi yaroi khanduna leiramani adubu Sanju na sembire Sanju Singa bu haningai tan thagat ba phongdok chari haiba Sanju Singa ge Facebook siga changbi raga mayam na su kariguma problem leiba taraga di Sanju ga su contact to bi ma mayam ge yamna mateng pangmani aduna Sanju bu haningai tan thagat ba phongdok chari adubu Sanju gi su matam yamna kairaga matam yamna mangaga aduga kok se thadaraga towi bani ko aduga sangiba matam adaidi headache mayam se mayam yauri bani aba aduna Sanju na wari base kyamong yamna waram ngani abisu mayam khanbiu ko ado ichina mayam aduga ngasi di ningol chakuba gi matang da wafam khaji tanga mu share taw jarage ko ichina mayam ningol oiba singna ningol chakuba no mi se kari no mayam pun mangsu khangam ngani ko ningol oiba singna ngamjaba hailai puraga lain do leimeren ibudau da katlu bodo aduni akoi gi yum thong khudingi leiba lain do leimeren ibudau na ngai duna leiri base ningol oiba singna su ningol chakuba matam da demand to bidaba aduga taksaba na chete ko hojik ti yamna so wahang ama oina leinare napam dagi kari hapi rake nabung no pana kari hapake aidi ipam dagi si hapai yengune na putho yengba yuma madam mawani hum laiminare mo mana laire ba imungi oire mo mana ina khon ba imungi oire asmaina oiba matamda asagi ina khon ba imung dunadi mayam ama puraga lae
washing machine pure color TV pure fridge pure color TV abdi sorry hoji yamna kana chatnariba Samsung gi oiba LED TV aso soba mayam ma hoji punare ene ko lupa lising marfutra taba humutra taba adugumadu punare aba aduna asagi ningol ina khunba ningol dodi hara hara na ipam dagi adu hape ina pura ne aba aduga laira ba imung dagi laiba ningol dodi mamung opadana sak samina raga nungsina panik ama ina phi ama samna nungsi baga loina na hapai ba khudol puthok pa ikai reba asuguma ke amsu lai ko adu taksa badina chade tanjasi da haija ga dabdi ningol chakau ba hairo se melte ye khoi gi di yamna phajakhra ba yamna saurba adugumba akhoi gi inat ki oiba adugumba thauram akhoi gi festival amani aba ko aduna ningol chakau ba se misak mikhan naidana nungsi sanana yamna phajana pangthok na ba ningol chakau ba haiba se khwaidagi achoba khwaidagi maru oibadi ningol oiba singna ngamjaba hailai puraga yumda leiriba ege laingtho leimaren ibuthoda ngamjaba hailai karakpado ado yumgi leiriba laingtho leimarena aduni ba ngaidon leiribado haibadi aibu popiba ima pabongna isanu bisa laktori ena hara horauna ngaibado adumaina yumthongi leiriba laingtho leimarena ngaidona leiribane aba aigi imoi bisingna ipamda ngamjaba hailai kalaktori aina aduna ichinaw mayam waro bigan oina haijari bese ningol chakobada ibung yupasing da su demand tawroisi aduga laira bai bese wa khangde leita bai bese wa khangde pininga ga su asaigi leita bai bese na kadai dagi putho pi dori bano laira garaba aigi ibung yupaduna su lakpa aigi ichani sa siga mabuk pena piningi bani abako adubu leita ba ama hai bese yamna asoba wa khangda ba ma oi sen laiba sen se leitraga di laira ba sida sen haiba se leite abako ina khunba ge di sen thum wate laira ba ge di sen leite adu leita bai se wa khangda ba ga samane aigi ibung duna aigi yupa duna pena ba hapningi asom da di leite kadai dagi hapkani adu laira bai se wa khangde adu ina khunba ge di awat pa nai di hapning ba happy aduna haiga da badi yumma da ina khunba laira ba mawoni leiba taraga su nungsi sanana mayam su loi leiminai ko asum leiminaraga ipam dagi egi di du hape haina saigi laire ba imung dagi laiba maudu ga di nangi na pam dagi kai hape nangi na pam dagi hapi reibu adu hapak parane kai na koi gi amuk tauna ba leina ko yumthongi na traga su amani di asum leire bane ba adamaina to bida ba ningol sako ba hairi base akoi maitai gi di yamna achoba adugumba festival amani yamna achoba akoi gi inat ki oiba maitai ekoi gi di ningol sako ba sena yamna achoba mayam su ningol chakobada tilliba bazar da tinba mi khutin do ubada khangam gani ko aduna ningol chakoba yoropasi ga hara haramna ibung yupa ichinaw mayam phaminaraga sakchara ama saminaraga ningol chakobagi nusina-bagi mari se haibadi ibung yupa ima ipa ga sahi gi phaminaraga sak saminaraga nusina-bagi mari chesan-bagi tamakta ningol chakoba hairiba adugumba festival se hana dagi leirambani abako aduga ningol chakoba hairiba se ningol singna mapamda laga ibung yupa singi tamakta laingdau leimaren dagi ibudau dagi jaifa thaujal ni bagi tamakta hairiba numit ase ningol singna mapamda ngamjaba hailei karaga mabung opa singi ima pabung singi jaifa thaujal ni ba lakpane ba numit khudingi di aigi ipamda laga ibung yupa singi tamakta ima pabungi tamakta lai khuram badi ngamjade jaifa thaujal ni badi ngamjade maramdi aigi so somda yum palabani na aigi yum doga aigi iwai pureba aigi isa leirami ba aigi family dogi aduga lai dagi nungtigi nijari bani ba kaino aidi atopa sage gi oirabani na aduna ningol chakoba numita aina ipamda lakpa matamda ipam laida khuramjari basina aigi ipamda leiba ibung yupa ichinaw ima pabung mayam sibu punsino sammo nongai jaifa pina biwaina numit asida lakpa natra ne ichinaw mayam taksa badina chate ko ningol chakoba sida demand gi su yamna kanna matang lai demand hai badi ko ningol ponama nate ningol amani demand su tawri ipam da du pi draga di ai chakoba la oi haiba adugumba demand khara su lai ko handakti ai ningol chakoba siga adu pami haiba gumba demand khara masu lai ko adugumba ningol amani da ina haijaga da badi adugumba demand do to biganu mabung mopana mama pana masanupi ningol babu pining da ba kana su lai banate khwaidagi hena khwaidagi yamna aigi ichanupi duga aigi isanupi duga piningi bani adubu matang matam sadaba leita bai se khwaidagi achobani ko leita ba haiba se wa khangde haiba sa mane sen haiba sen sena leitraga di wa khangda ba sa mane ado sen pairaga di wa su khangi sel paidraga di wa su khangde aduga amukamuk tanjasi da haijaga da badi ningol sina su mabung mapabu aduki mating nungsiri bani ko aduki mating nungsiri bani ningol sina su aigi ibung yupabu tek ta kaida bai se mayam punamak na su khanari bani ko taksa badina chadiaba aduna ningol basina aduk nungsigraba aigi ibung yupa sing duga kaisu nataba
kaisu na ta pot ama demand tausalaga adu poto phangde adu poto piba ngamdre hairakpai tamakta waro bai se asigi ningol chakoba numisigadi oro no ba taunaroisi aduga matam khudimak chasu waro no ba taunaroisi ibung yupana ngamjaduna sak chara ama sami naraga nusi na phami naraga angamba khara pirapodo adu khoi harau na ningol chakoba se asumai khoi pangdok mina se afam se si haijage aduga amukamung haiga dabadi sel haiba sen se leitragadi wa khangde ba se akhoi myam soloi khangam ngani ko aduga sen pai ba ibung yupa adu ina kaira khunbagidi harau na lakpa matamda amata watana loina piba ngami ko aduna sel pai ba ibung yupa sing amadi sel pai de ba ibung yupa sing gi marakta khetna ba se amta thamoi sa ba ko habidi moi ina khunba ibung gi handaki chakoba siga washing machine hape freeze hape aduga hoji chana riba Samsung gi 4G 5G hoji lairiba adugumba flat TV singdo hape adugumba mayam da khoi yengoisi punsi siga siraga loireba mapokni ko nusi mari do akhoi ningol chakoba se karino ase akhoina mayam da khoi taksya ba koi sino mayam takse badina chade ningol chakoba da napam da gi kari hapake yamna choba wahang ni hoji yamna kanna taunari base ningol chakoba chatpada nabung no pana kari hapi rake ningol chakoba chatpada nangi ima pabung na kari hapake Housing ningol chakoba gi nusinari ba mari imung manungi haibadi ipamda saluba matamda isina ibing upa ima mayam phaminaraga sak sara ama saminaraga aigi leiriba ichinaw gi mari ima pabungi mari se nusina bagi achetpa mari ama sahi gi ekoina asigi mari se sesenaba saminari ba ningol chakoba ni abase kawbagi mato muang ama utlaga ningol chakoba matamda ipamdagi kari lawruni ipamda kari haisige natragana ningol chakoba matamda napam dai kari hapi rake aduga ningol chakoba yorakpa matamda ai handakti du haigani aina haibado pidragadi aidi chalaroi asugumba khara uba phangi ko ichinaw mayam punamakta haijaba na chade ko aduna haijege ningol chakoba haibase aikoina ipamda chatpa matamda aibu popiba ima ipana aduki matik nuksina ichanupi laktore na ngaidro lerambado adumaina aigi yumda leriba lainthau leimaren ibudona aigi ichado imomdo laktori na angamba hailai puraga lainthau leimering yamangda katpado adunia ba ya khwaidagi achoba khwaidagi aruba adubo haujikti modern oi khalakpa haigadra sakhalakpa haigadra kari haidono khangde mong amaronda chatpa dumaina ure ba ko ado punamakta haijamana chade khara asum uba phange aduga tanjasida haijagadabadi ningol chakobagi aikhoigi khwaidagi hena tamjaningai oiriba aikhoigi inat ne aina leiba mayam sida akoina ucha dori base ningol chakoba hairi base karino aina akoina uttori base mapam da ningol na chatlaga ibung pasingi tamakta lainthau leimarenda nungti gi akoina khurmangam de ko aduna numit aduda ipam gi lainthau leimarenda ipam gi leiriba ibung pa ima pamung sibu lainthau leimarenda yai pathawjal pina biraga ibudau gi jai pathawjal pina biraga punsi nung sang matek ta kaidaba nungai jai phaba ni baniaba ibung yupasingi ipamgi akoina du numitu ni ba chatori baniaba akoina ibung yupasingbu yai fa thawjal pibiram doineba isorgi maigei dagi lai akoigi leiba laingdo leimerengi maigei dagi ko ado ichinaw mem wafam khajitanga thamjagy ge ado ichinaw mem ngasi gi video se matang se loisanjarage video se ga soirani aukeba kya lerega so ngakpi waina pari mom channel la yengbi ba mem puna ge fam da ikok no jari kanglei pakna yai fare ibudo pakhang mana yai fare ichinaw mem